ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯐꯤꯂꯝ ꯀꯨꯝꯕꯤ ꯄ꯭ꯔꯦꯃꯤꯀꯥ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯔꯤꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯊꯧꯖꯥꯜ ꯑꯃꯗꯤ ꯃꯉꯥꯜꯅ ꯆꯠꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯁꯨꯗꯦꯁꯣꯔꯅ ꯃꯊꯃꯣꯏꯗ ꯈꯜꯂꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯖꯕ ꯃꯥꯒꯤꯗꯃꯛ ꯈꯣꯡꯒꯨꯜ ꯂꯤꯕꯤꯅꯕ ꯃꯤꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤꯕ ꯑꯣꯏꯔꯦꯀꯣ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯁꯨꯗꯦꯁꯣꯔꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯔꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯁꯤꯗꯒꯤꯗꯤ ꯆꯤꯡꯗꯒꯤ ꯍꯜꯂꯛꯄꯗ ꯈꯨꯗꯣꯞ ꯑꯃ ꯂꯩꯈꯤꯕ ꯑꯣꯖꯥ ꯅꯨꯄꯥꯗꯣ ꯃꯍꯥꯛ ꯆꯥꯛ ꯉꯟꯇꯥ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯀꯔꯤꯅꯣ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗꯒꯤ ꯄꯔꯞ ꯄꯔꯞ ꯊꯣꯛꯈꯤ ꯁꯣꯝꯗꯅ ꯗꯣꯂꯥꯝ ꯋꯥꯒꯨ ꯑꯃꯗꯤ ꯅꯣꯡꯂꯩ ꯃꯥꯂꯪꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯈꯣꯡꯕꯨꯁꯤꯡ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯉꯔꯥꯡ ꯒꯨꯕꯨꯅ ꯂꯩꯈꯤꯗꯕꯗꯨ ꯀꯝꯗꯧꯅ ꯂꯩꯈ꯭ꯔꯤꯕꯖꯥꯠꯅꯣ ꯀꯅꯥꯅ ꯍꯥꯠꯂꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯋꯥ ꯇꯥꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯂꯪꯕꯅ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯗꯨ ꯑꯩꯈꯣꯏꯅ ꯍꯥꯠꯈꯤꯕ ꯄ꯭ꯔꯦꯃꯤꯀꯥꯒꯤ ꯅꯨꯄꯥꯗꯨꯅ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯜꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯗꯣꯂꯝꯅ ꯑꯗꯣ ꯃꯥꯗꯤ ꯑꯩꯈꯣꯏꯅ ꯇꯧꯕꯅꯦ ꯁꯤ ꯀꯝꯗꯧꯅ ꯈꯪꯉꯤꯕ ꯄꯨꯂꯤꯁꯅ ꯐꯥꯎꯕ ꯈꯪꯕ ꯉꯝꯗ꯭ꯔꯕ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯕꯅ ꯈꯪꯗ꯭ꯔꯕ ꯄꯣꯠꯇꯨꯕꯨ ꯃꯥꯅ ꯀꯝꯗꯧꯅ ꯈꯪꯒꯗꯧꯔꯤꯕꯅꯣ ꯃꯥꯕꯨ ꯂꯥꯏꯔꯅꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯋꯥꯒꯨꯅ ꯑꯩꯈꯣꯏꯅ ꯆꯤꯡꯅꯕ ꯌꯥꯕ ꯍꯤꯔꯝ ꯀꯌꯥ ꯑꯃ ꯂꯩ ꯅꯣꯡꯂꯩꯅ ꯑꯗꯨ ꯀꯔꯤꯅꯣ ꯏꯇꯥꯎꯅ ꯈꯪꯕꯗꯨꯁꯨ ꯈꯔ ꯍꯥꯏꯌꯨꯗꯅ ꯏꯇꯥꯎ ꯑꯩ ꯍꯥꯏꯒꯦ ꯄ꯭ꯔꯦꯃꯤꯀꯥꯗ ꯑꯩꯈꯣꯏꯅ ꯀꯔꯟ ꯇꯥꯔꯛꯂꯤꯕꯁꯤ ꯐꯅ ꯀꯨꯏꯔꯕꯅꯤ ꯑꯗꯨꯅ ꯄ꯭ꯔꯦꯃꯤꯀꯥꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯗ ꯋꯥꯐꯝꯁꯤꯡꯗꯣ ꯁꯣꯏꯗꯅ ꯍꯥꯏꯔꯝꯒꯅꯤ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯀꯔꯟ ꯇꯥꯔꯛꯏ ꯍꯥꯏꯕꯁꯤ ꯃꯔꯝ ꯑꯗꯨꯅ ꯄ꯭ꯔꯦꯃꯤꯀꯥꯅ ꯍꯟꯗꯛ ꯃꯥꯡꯈꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯄ꯭ꯔꯦꯃꯤꯀꯥꯒꯤ ꯅꯨꯄꯥꯗꯨꯅ ꯆꯤꯡꯅꯐꯝ ꯊꯣꯛꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯂꯪꯕꯅ ꯆꯨꯝꯃꯤ ꯏꯇꯥꯎ ꯋꯥꯒꯨꯅ ꯍꯥꯏꯔꯤꯁꯦ ꯃꯁꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯄ꯭ꯔꯦꯃꯤꯀꯥꯅ ꯍꯤꯡꯂꯤꯉꯩꯒꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟꯗ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯋꯥꯔꯤ ꯇꯧꯔꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯊꯤꯕ ꯈꯪꯗꯕꯗꯨꯗ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯅꯣꯡ ꯃꯪꯁꯤꯜꯂꯛꯂꯤ ꯅꯣꯡ ꯃꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯗꯣꯂꯝꯅ ꯐꯔꯦꯁꯦ ꯃꯇꯝꯁꯨ ꯊꯦꯡꯉꯤ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯍꯟꯅꯔꯁꯤ ꯑꯗꯨꯒ ꯄ꯭ꯔꯦꯃꯤꯀꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯊꯤꯗꯣꯛꯂꯁꯤ ꯑꯗꯨꯒ ꯃꯥꯕꯨꯁꯨ ꯑꯩꯈꯣꯏꯅ ꯂꯩꯔꯝꯂꯦꯟꯗ ꯊꯥꯅꯅꯕ ꯇꯧꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯔꯛꯀꯅꯤꯀꯣ ꯅꯣꯡꯂꯩꯅ ꯑꯗꯨꯅꯤ ꯑꯩꯁꯨ ꯍꯥꯏꯒꯦ ꯇꯧꯔꯝꯃꯤꯁꯤ ꯃꯥꯅ ꯀꯨꯏꯅ ꯍꯤꯡꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯀꯥꯏꯔꯛꯀꯗꯧꯔꯤꯕꯖꯥꯠꯅꯤ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯍꯟꯅꯔꯁꯤ ꯃꯉꯥꯜ ꯆꯠꯁꯤꯂꯣ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯅꯣꯡꯂꯩꯍꯣꯏꯒꯤ ꯄꯥꯔꯇꯤꯗꯣ ꯆꯠꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯗꯣꯂꯥꯝ ꯑꯃꯗꯤ ꯋꯥꯒꯨꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯏ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯗꯣꯂꯝ ꯑꯃꯗꯤ ꯋꯥꯒꯨ ꯃꯈꯣꯏ ꯑꯅꯤꯃꯛꯇꯃꯛ ꯄꯨꯜꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯗꯣꯂꯝꯗꯣ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯑꯗꯨꯅ ꯂꯩꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯟꯒꯤ ꯂꯩꯔꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ ꯃꯁꯤꯗꯒꯤꯗꯤ ꯋꯥꯒꯨꯗꯣ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯤ ꯗꯣꯂꯝ ꯃꯁꯥꯗꯣ ꯏꯅꯨꯡ ꯅꯨꯡꯉꯥꯏꯖꯗꯤ ꯉꯔꯥꯡ ꯒꯨꯕꯨꯅ ꯁꯤꯈꯤꯕꯗꯨꯗ ꯃꯍꯥꯛꯁꯨ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛꯀꯤ ꯂꯩꯔꯛ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯂꯩꯔꯛ ꯑꯗꯨꯒꯤ ꯃꯆꯤ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯗꯣꯂꯝꯅ ꯂꯩꯔꯦꯗꯅ ꯑꯁꯤꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯑꯗꯨꯗꯤ ꯑꯩ ꯁꯤꯒꯤ ꯂꯩꯔꯛꯁꯤꯗ ꯆꯪꯈ꯭ꯔꯁꯤꯔꯥ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯪꯕ ꯌꯥꯕ ꯊꯣꯡꯒꯥꯜ ꯑꯃꯗꯤ ꯀꯔꯥꯏꯗ ꯆꯪꯁꯤꯒꯦ ꯍꯥꯏꯗꯨꯅ ꯊꯤꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥ ꯅꯨꯄꯥ ꯑꯗꯣ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯗꯣꯂꯝꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯗꯣꯂꯝꯅ ꯁꯤꯗꯤ ꯃꯤꯅꯤꯅꯦ ꯇꯥꯗꯕꯨ ꯀꯔꯥꯏꯗꯒꯤꯅꯣ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯩꯔꯝꯂꯤꯕꯅꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯣꯖꯥ ꯑꯗꯨꯅ ꯑꯩ ꯅꯪꯕꯨ ꯍꯥꯠꯄ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯝꯅ ꯅꯨꯄꯥꯗꯤ ꯑꯣꯏꯔꯒ ꯈꯣꯟꯖꯦꯜꯅ ꯅꯨꯄꯤꯗ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯗꯣꯂꯝꯗꯣ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯃꯍꯥꯛꯅ ꯍꯥꯟꯅꯅ ꯇꯥꯈ꯭ꯔꯕ ꯈꯣꯟꯖꯦꯜꯒꯨꯝ ꯇꯧꯏ ꯃꯁꯤꯗꯒꯤꯗꯤ ꯗꯣꯂꯝꯅ ꯅꯪꯕꯨ ꯅꯨꯄꯤ ꯁꯥꯕꯤꯔꯅꯦ ꯇꯧꯔꯛꯀꯅꯨ ꯀꯣ ꯑꯃ ꯃꯊꯤꯟꯗ ꯑꯗꯨꯃꯥꯏꯅ ꯀꯔꯟ ꯇꯧꯔꯛꯀꯅꯨ ꯑꯩꯁꯦ ꯑꯗꯨ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯁꯦꯠ ꯊꯥꯖꯤꯜꯂꯛꯀꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯕ ꯑꯗꯨꯗ ꯗꯣꯂꯝꯒꯤ ꯃꯅꯥꯛꯇ ꯑꯣꯖꯥꯗꯣ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ ꯗꯣꯂꯝ ꯃꯆꯤꯟꯗ ꯎꯁꯤꯠ ꯊꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯂꯥꯎꯖꯕꯒꯤ ꯋꯥꯅꯤ ꯊꯃꯣꯏꯅꯨꯡꯗꯗꯤ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ
ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯅꯥꯛ ꯅꯛꯄ ꯊꯣꯡꯒꯥꯜ ꯑꯃꯗ ꯆꯦꯟꯁꯤꯟꯈꯤꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡ ꯑꯗꯨꯗ ꯑꯣꯖꯥ ꯅꯨꯄꯥꯗꯨꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯈꯨꯗꯥꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯥꯏꯔꯛꯄ ꯊꯥꯡ ꯁꯣꯔꯤ ꯑꯗꯨꯅ ꯃꯌꯠ ꯀꯌꯥ ꯑꯃ ꯊꯣꯛꯅ ꯂꯦꯟꯊꯠꯂꯤ ꯑꯗꯨꯃ ꯇꯧꯔꯛꯄ ꯑꯗꯨꯗ ꯗꯣꯂꯝꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯁꯣꯛꯂꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨ ꯃꯈꯨꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯀꯟꯅ ꯆꯦꯜꯂꯛꯄꯗ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯣꯖꯥ ꯑꯗꯣ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯗꯣꯂꯝꯅ ꯑꯣꯖꯥ ꯑꯗꯣ ꯏꯟꯊꯣꯛꯂꯝꯂꯒ ꯃꯍꯥꯛꯀꯤ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯀꯥꯟꯁꯤꯟꯈꯤꯅꯕ ꯇꯧꯕꯗ ꯑꯣꯖꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯇꯨꯡꯒꯤ ꯐꯨꯔꯤꯠ ꯀꯂꯔꯗꯨꯗ ꯄꯥꯏꯗꯨꯅ ꯂꯥꯛꯇꯨꯅ ꯆꯤꯡꯊꯩ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯗꯣꯂꯝꯗꯣ ꯂꯩꯃꯥꯏ ꯑꯗꯨꯗ ꯂꯣꯡꯅ ꯇꯥꯔꯤ ꯃꯈꯨꯠꯇ ꯊꯥꯡꯅ ꯂꯦꯟꯈꯤꯕ ꯑꯗꯨꯅ ꯃꯍꯥꯛ ꯆꯩꯅꯥꯈꯣꯟꯁꯨ ꯀꯟꯅ ꯈꯥꯡꯂꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯗꯣꯂꯝꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯃꯥ ꯃꯄꯥ ꯇꯥꯟꯅꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯎꯔꯤꯕꯗꯣ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯕꯤꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯗꯣꯂꯝꯅ ꯅꯪ ꯀꯅꯥꯅꯣ ꯍꯥ ꯀꯔꯤ ꯃꯔꯝꯒꯤ ꯑꯩꯕꯨ ꯅꯪꯅ ꯍꯥꯠꯀꯗꯧꯔꯤꯕꯅꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯑꯣꯖꯥ ꯑꯗꯨꯅ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯂꯒ ꯅꯪ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯦ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯑꯩ ꯅꯈꯣꯏ ꯃꯌꯥꯝꯅ ꯁꯔꯥꯛ ꯇꯝꯗꯨꯅ ꯍꯥꯠꯈ꯭ꯔꯕ ꯄ꯭ꯔꯦꯃꯤꯀꯥꯅꯦ ꯄ꯭ꯔꯦꯃꯤꯀꯥ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯔꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯝꯍꯧꯔꯤꯕ ꯃꯈꯨꯠ ꯑꯗꯨꯁꯨ ꯊꯥꯡ ꯑꯗꯨꯅ ꯂꯦꯟꯊꯠꯂꯤ ꯑꯗꯨꯝꯅ ꯂꯦꯟꯊꯠꯄꯗ ꯃꯈꯨꯠꯀꯤ ꯁꯤꯡꯂꯤ ꯃꯈꯩ ꯂꯦꯟꯊꯠꯈꯤꯕꯅ ꯃꯈꯨꯠ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯐꯔꯥꯛ ꯇꯥꯔꯤ ꯗꯣꯂꯝ ꯍꯧꯒꯠꯇꯨꯅ ꯆꯦꯟꯒꯗꯕꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯍꯥꯛ ꯀꯤꯃꯟꯈꯤꯕꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯟꯕ ꯉꯝꯗ꯭ꯔꯤ ꯍꯧꯒꯠꯇꯨꯅ ꯆꯦꯟꯒꯦ ꯇꯧꯔꯕꯁꯨ ꯑꯃꯨꯛ ꯍꯦꯛꯇ ꯎꯞꯁꯟꯗꯨꯅ ꯇꯨꯔꯤ ꯑꯗꯨꯝꯅ ꯇꯧꯕꯗꯨ ꯎꯔꯒ ꯗꯣꯂꯝꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯑꯣꯖꯥ ꯅꯨꯄꯥ ꯑꯗꯨꯗꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯍꯧꯅ ꯅꯣꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯗꯣꯂꯝꯅ ꯑꯩ ꯂꯥꯜꯂꯦ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏ ꯇꯧꯒꯦ ꯑꯩ ꯂꯥꯜꯂꯦꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄ꯭ꯔꯦꯃꯤꯀꯥꯒꯤ ꯊꯋꯥꯏ ꯆꯪꯈ꯭ꯔꯕ ꯑꯣꯖꯥ ꯅꯨꯄꯥ ꯑꯗꯨꯅ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯪꯁꯤꯜꯂꯛꯇꯨꯅ ꯗꯣꯂꯝꯒꯤ ꯊꯕꯥꯛ ꯃꯅꯨꯡ ꯑꯗꯨꯗ ꯊꯥꯡ ꯑꯗꯨꯅ ꯍꯟꯖꯟ ꯀꯌꯥꯔꯛ ꯍꯟꯅ ꯊꯤꯟꯈ꯭ꯔꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯗꯣꯂꯝꯗꯣ ꯏꯈꯦꯡ ꯃꯔꯛ ꯑꯗꯨꯗ ꯊꯥꯔꯣ ꯑꯣꯟꯗꯨꯅ ꯊꯋꯥꯏ ꯃꯥꯡꯂꯤ ꯑꯗꯨꯝꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯑꯣꯖꯥ ꯅꯨꯄꯥ ꯑꯗꯣ ꯌꯥꯝꯅ ꯌꯥꯡꯅ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯛꯈꯤ ꯑꯉꯛꯄꯅꯤ ꯗꯣꯂꯝꯒꯤ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯛꯄꯗ ꯀꯩꯁꯨ ꯌꯥꯝꯅ ꯀꯨꯏꯈꯤꯗꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯖꯥꯡꯅ ꯆꯦꯜꯂꯛꯈ꯭ꯔ ꯄꯣꯠꯅꯤ ꯑꯁꯨꯝꯅ ꯆꯦꯜꯂꯛꯂꯒ ꯃꯍꯥꯛ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯊꯥꯡ ꯁꯣꯔꯤ ꯑꯗꯣ ꯆꯥꯛꯁꯪꯗ ꯂꯪꯁꯤꯜꯂꯝꯂꯒ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯗꯣꯂꯝ ꯁꯤꯔꯝꯕꯗꯣ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯇꯥꯟꯅꯔꯛꯏ ꯃꯗꯨꯗ ꯅꯠꯇꯅ ꯋꯥꯒꯨ ꯑꯃꯗꯤ ꯅꯣꯡꯂꯩ ꯃꯥꯂꯪꯕ ꯑꯃꯗꯤ ꯃꯈꯣꯏ ꯒ꯭ꯔꯨꯞꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯥꯔꯤ ꯉꯍꯥꯟꯅ ꯒꯨꯕꯨꯔ ꯁꯤꯕ ꯑꯗꯨꯒ ꯉꯔꯥꯡꯅ ꯗꯣꯂꯝ ꯁꯤꯕ ꯑꯁꯤꯗ ꯃꯈꯣꯏꯗꯤ ꯀꯤꯅꯕꯅ ꯂꯣꯏꯔꯤ ꯀꯅꯥꯅ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯕ ꯃꯈꯣꯏ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯕꯅꯤ ꯃꯈꯣꯏꯅ ꯆꯤꯡꯅꯔꯤꯕꯅ ꯄ꯭ꯔꯦꯃꯤꯀꯥꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯆꯤꯡꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯄ꯭ꯔꯦꯃꯤꯀꯥꯒ ꯈꯪꯅ ꯆꯟꯅꯔꯝꯕ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯈꯪꯗ꯭ꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯤ ꯅꯨꯄꯥ ꯑꯗꯣ ꯅꯣꯡꯂꯩꯒꯤ ꯄꯥꯔꯇꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕ ꯍꯧꯖꯤꯛꯅ ꯇꯣꯛꯈ꯭ꯔꯕ ꯅꯨꯄꯥꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯂꯪꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯌꯥꯝꯕ ꯄ꯭ꯔꯦꯃꯤꯀꯥꯒꯤ ꯅꯨꯄꯥꯗꯨ ꯑꯩ ꯃꯁꯛ ꯈꯪꯉꯤ ꯁꯤ ꯃꯥꯒꯤ ꯐꯣꯇꯣꯅꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯐꯣꯟ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯤ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯕꯗ ꯋꯥꯒꯨꯅ ꯁꯤꯗꯤ ꯑꯩꯈꯣꯏꯒ ꯐꯤꯂꯝ ꯀꯨꯝꯃꯤꯟꯅꯔꯝꯕ ꯁꯤꯗꯤ ꯊꯧꯖꯥꯜ ꯅꯠꯇ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯣꯡꯂꯩꯅ ꯐꯤꯂꯝ ꯀꯨꯝꯕ ꯅꯨꯄꯤꯒꯤꯗꯤ ꯐꯤꯂꯝ ꯀꯨꯝꯕ ꯅꯨꯄꯥ ꯑꯣꯏꯕ ꯇꯥꯕꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯉꯥꯜꯅ ꯏꯌꯥꯝꯕ ꯃꯁꯤ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤ ꯑꯩ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯃꯥꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯐꯥꯗꯨꯅ ꯄꯨꯔꯛꯀꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯋꯥꯒꯨꯅ ꯐꯔꯦ ꯅꯈꯣꯏꯅ ꯊꯣꯛꯄ ꯇꯧꯗꯨꯅ ꯃꯥꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯎ ꯑꯗꯨꯒ ꯄ꯭ꯔꯦꯃꯤꯀꯥꯕꯨ ꯍꯥꯠꯈꯤꯕ ꯆꯤꯡ ꯑꯗꯨꯃꯛꯇ ꯄꯨꯗꯨꯅ ꯃꯍꯥꯛꯄꯨꯁꯨ ꯍꯥꯠꯀꯗꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯄ꯭ꯂꯥꯟ ꯄꯨꯝꯅꯃꯛ ꯆꯠꯄ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯃꯥꯂꯪꯕꯗꯣ ꯊꯧꯖꯥꯜꯕꯨ ꯍꯥꯠꯅꯅꯕ ꯑꯃꯗꯤ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯆꯠꯈ꯭ꯔꯤ ꯁꯣꯝꯗꯅ ꯑꯣꯖꯥ ꯅꯨꯄꯥꯗꯣ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯃꯁꯥꯗꯣ ꯌꯥꯝꯅ ꯋꯥꯅ ꯍꯧꯒꯠꯂꯛꯏ ꯃꯈꯣꯡ ꯃꯈꯨꯠꯇꯣ ꯏꯁꯤꯗꯩ ꯈꯨꯕꯣꯝꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯤ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯑꯣꯖꯥ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯤ ꯑꯗꯨꯒ ꯑꯩ ꯂꯥꯎꯔꯦ ꯅꯪꯕꯣ ꯑꯩꯒꯤ ꯈꯨꯕꯣꯝꯒꯁꯤ ꯊꯣꯛꯅ ꯅꯥꯈ꯭ꯔꯦ ꯑꯗꯨꯝꯅ ꯑꯣꯖꯥ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯇꯥꯃꯣ ꯀꯩꯅꯣ ꯇꯧꯕꯤꯔꯤꯗꯨꯕꯣ ꯈꯨꯠꯇꯣ ꯉꯔꯥꯡꯒꯨꯝꯅ ꯏ ꯇꯩꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯅꯨꯄꯤ ꯑꯗꯣ ꯄꯔꯞ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯣꯔꯤ ꯑꯗꯨ ꯌꯦꯡꯕꯗꯁꯨ ꯑꯋꯣꯏꯕꯃꯛꯀꯤ ꯁꯣꯔꯤ ꯑꯗꯣ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯏ ꯇꯩꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯍꯦꯟꯅ ꯀꯤꯈ꯭ꯔꯤ ꯑꯍꯤꯡ ꯆꯠꯂꯒ ꯅꯪꯅ ꯃꯤ ꯍꯥꯠꯂꯤꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥ ꯑꯗꯨꯅ ꯑꯩꯅꯕꯨ ꯀꯗꯥꯏꯗꯒꯤ ꯃꯤ ꯍꯥꯠꯀꯗꯧꯔꯤꯕꯅꯣꯅꯦ
ꯌꯦꯟ ꯐꯥꯎꯕ ꯍꯥꯠꯄ ꯉꯝꯗ꯭ꯔꯕ ꯑꯩꯉꯣꯟꯁꯤꯗ ꯑꯩꯅꯦ ꯁꯤꯗ ꯀꯨꯏꯅ ꯂꯩꯔꯕꯗꯤꯅꯦ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯅꯪꯂꯛꯀꯗꯧꯔꯤ ꯑꯩ ꯄꯣꯁꯇꯤꯡ ꯃꯐꯝꯗꯅꯦ ꯊꯨꯅ ꯆꯠꯆꯈ꯭ꯔꯒꯦ ꯑꯩ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯣꯖꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯁ ꯌꯥꯗꯦ ꯑꯃꯥꯏꯕ ꯑꯃ ꯇꯧꯔꯒꯅꯦ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯁꯤ ꯀꯅꯥꯒꯨꯝꯕ ꯂꯥꯏ ꯑꯃꯅ ꯆꯦꯠꯂꯕ꯭ꯔꯥ ꯈꯪꯗꯦꯗ ꯇꯧꯔꯤꯁꯤ ꯑꯣ ꯍꯣꯏꯅꯦꯍꯦ ꯃꯃꯥ ꯃꯗꯨ ꯈꯟꯅꯕ ꯌꯥꯏꯅꯦ ꯂꯥꯏꯅ ꯆꯦꯟꯕꯁꯤ ꯁꯔꯨ ꯁꯔꯥꯡ ꯌꯥꯝꯅ ꯅꯥꯏ ꯍꯥꯏꯕꯅꯤ ꯑꯩꯁꯨ ꯅꯥꯏꯅꯦ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯌꯨꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥ ꯅꯨꯄꯥ ꯑꯗꯨꯅ ꯍꯩ ꯀꯅꯥ ꯍꯣꯏꯗ ꯆꯠꯅꯣꯅꯦ ꯑꯩ ꯅꯪ ꯑꯇ ꯌꯦꯡꯉꯨꯆꯣ ꯑꯩ ꯈꯨꯠ ꯁꯥꯁꯤ ꯑꯝꯇ ꯃꯅꯤꯡꯗ ꯍꯥꯝꯗꯣꯛꯎꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯣꯖꯥ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯣ ꯄꯔꯞ ꯁꯨꯃꯥꯡꯂꯣꯝꯗ ꯊꯣꯛꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯑꯍꯜ ꯑꯗꯨꯅ ꯏꯕꯦꯝꯃ ꯅꯟꯗꯀꯦꯁꯣꯔꯕꯨ ꯂꯩꯇꯕ꯭ꯔꯣ ꯑꯧ ꯃꯥꯃ ꯂꯩꯌꯦ ꯀꯥꯈꯠꯄꯤꯔꯛꯑꯣ ꯃꯅꯤꯡꯗ ꯃꯁꯥ ꯁꯤꯡꯗꯣꯛꯏ ꯃꯥꯜꯂꯤ ꯑꯣ ꯌꯥꯔꯦ ꯁꯨꯃꯥꯡꯈꯩꯗ ꯁꯨꯝ ꯂꯩꯒꯦ ꯃꯥꯗꯣ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯎ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯒꯦ ꯇꯧꯕꯅꯤ ꯍꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯣꯖꯥ ꯑꯗꯨꯒꯤ ꯅꯨꯄꯤꯗꯣ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯤ ꯑꯗꯨꯒ ꯑꯣꯖꯥ ꯅꯨꯄꯥ ꯑꯗꯨꯗ ꯃꯥꯡꯒꯣꯜꯗ ꯃꯤ ꯂꯩꯍꯧꯔꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯥꯗꯣ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯇꯥꯗ ꯑꯣꯏꯔꯦꯀꯣ ꯍꯣꯏꯅꯦꯍꯦ ꯏꯕꯨꯡꯉꯣ ꯑꯩꯁꯦ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯇꯥꯗ ꯀꯔꯤ ꯋꯥꯐꯝꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯁꯨꯝꯗꯧꯕꯅꯤ ꯏꯕꯨꯡꯉꯣꯒꯤ ꯑꯩꯅ ꯂꯧ ꯈꯔ ꯁꯥꯟꯖꯩꯗꯅꯀꯣ ꯍꯣꯏ ꯍꯥꯏꯕꯤꯌꯨ ꯇꯥꯗ ꯃꯗꯨ ꯍꯟꯗꯛ ꯆꯍꯤ ꯑꯁꯤꯗ ꯍꯟꯗꯣꯛꯂꯒꯦ ꯁꯦꯟꯗꯨ ꯏꯕꯨꯡꯉꯣꯅ ꯈꯔ ꯄꯤꯔꯛꯅꯅꯕ ꯇꯧꯕꯤꯌꯨꯅꯦ ꯑꯩꯁꯦ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯉꯕ ꯑꯗꯨꯗꯨꯒꯤꯅꯤ ꯇꯥꯗ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯑꯩ ꯉꯝꯈꯤꯗꯧꯕ ꯃꯥꯟꯗꯦ ꯇꯥꯗꯒꯤꯁꯤꯕꯨ ꯀꯌꯥꯝ ꯊꯨꯕꯖꯥꯠꯅꯣ ꯊꯨꯕꯒꯤꯕꯨꯗꯤ ꯌꯥꯝꯅ ꯊꯨꯕ ꯅꯠꯇꯦ ꯑꯗꯨꯛ ꯂꯥꯡꯁꯟꯒꯦ ꯇꯧꯕꯒꯤ ꯋꯥꯅꯤ ꯊꯥ 4-5ꯕꯨꯗꯤ ꯋꯥꯠꯂꯤꯗ ꯇꯥꯗ ꯑꯗꯨꯒꯤꯗꯤ ꯀꯣꯟꯅꯅꯤ ꯌꯥꯅꯤ ꯑꯗꯨꯗꯤ ꯇꯥꯗ ꯂꯧꯗꯨ ꯇꯥꯗꯅ ꯄꯥꯏꯔꯔꯣꯏꯗꯅ ꯍꯥꯏꯔꯕꯅꯤꯅ ꯑꯇꯣꯞꯄ ꯃꯤꯗ ꯄꯥꯏꯍꯟꯅꯅꯕ ꯑꯩ ꯃꯤ ꯊꯤꯕ ꯌꯥꯔꯦꯀꯣ ꯍꯣꯏ ꯏꯕꯨꯡꯉꯣ ꯌꯥꯔꯦ ꯑꯗꯨ ꯇꯧꯒꯗꯧꯕ ꯏꯕꯨꯡꯉꯣ ꯁꯦꯟꯗꯨꯗꯤ ꯊꯥ 1-2ꯁꯤꯗ ꯄꯤꯔꯅꯕ ꯇꯧꯀꯣ ꯇꯥꯗ ꯑꯗꯨꯒꯤꯗꯤ ꯑꯩꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯖꯔꯒꯦ ꯌꯥꯅꯤ ꯐꯔꯦ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯜꯂꯒꯦꯀꯣ ꯇꯥꯗ ꯆꯥ ꯊꯛꯇꯤꯁꯤ ꯀꯩꯅꯣꯅꯦ ꯌꯥꯔꯦꯗ ꯏꯕꯨꯡꯉꯣ ꯑꯩ ꯍꯣꯇꯦꯜꯗꯒꯤ ꯊꯔꯛꯄꯗ ꯉꯥꯏꯔꯤ ꯄꯥꯎꯁꯤꯗꯪ ꯅꯉꯣꯟꯗ ꯈꯪꯍꯜꯂꯝꯒꯦ ꯅꯪꯁꯨ ꯁꯦꯟ ꯊꯨꯝꯗꯨ ꯈꯔ ꯂꯥꯡꯁꯤꯟꯅꯅꯕ ꯍꯥꯏꯗꯅ ꯑꯗꯨ ꯆꯪꯉꯛꯄꯅꯤ ꯍꯣꯏ ꯇꯥꯗꯅ ꯁꯨꯃꯥꯏꯅ ꯃꯇꯝ ꯈꯔ ꯋꯥꯠꯂꯤꯉꯩꯗ ꯍꯥꯏꯕꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯐꯔꯦ ꯇꯥꯗ ꯑꯗꯨꯗꯤ ꯑꯩ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯤꯟꯗꯣꯛꯆꯒꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯣ ꯃꯍꯥꯛꯅ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯗꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯈꯤ ꯅꯍꯥꯟꯁꯨ ꯒꯨꯕꯨ ꯁꯤꯔꯦ ꯉꯔꯥꯡꯅ ꯗꯣꯂꯥꯝ ꯁꯤꯔꯦ ꯍꯌꯦꯡꯅ ꯋꯥꯒꯨꯃꯥꯏ ꯁꯤꯖꯔꯅꯤ ꯍꯥꯏꯒꯨꯝꯗꯅ ꯃꯣꯏꯒꯤ ꯇꯤꯝꯁꯦ ꯃꯊꯪ ꯁꯤꯔꯛꯏ ꯁꯤꯒꯦ ꯁꯤꯖꯅꯨ ꯑꯩꯗꯤ ꯍꯔꯥꯎꯔꯤꯃꯤꯅꯦ ꯃꯣꯏꯅ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯗ ꯐꯨꯔꯛꯈꯤꯕꯗꯣ ꯊꯥꯕꯜ ꯆꯣꯡꯕꯗ ꯈꯨꯠꯆꯣꯡ ꯆꯥꯗꯦ ꯀꯥꯏꯅ ꯃꯣꯏ ꯂꯩꯀꯥꯏ ꯆꯠꯄꯗ ꯅꯠꯇ꯭ꯔꯣ ꯐꯨꯔꯛꯈꯤꯕꯗꯣ ꯍꯣꯏꯅꯦ ꯅꯃꯥꯏꯒ ꯂꯣꯏ ꯀꯥꯏꯈꯤꯕꯗꯣ ꯅꯪꯗꯤ ꯀꯥꯏꯗꯕ꯭ꯔꯣ ꯑꯁꯨꯝꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯠꯈꯤꯕꯗꯣ ꯑꯣꯖꯥ ꯅꯨꯄꯥ ꯑꯗꯨꯅ ꯇꯥꯍꯧꯏ ꯑꯍꯜ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯟꯗꯦ ꯒꯝ ꯑꯗꯨꯝ ꯆꯠꯈ꯭ꯔꯤ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯔꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥ ꯅꯨꯄꯥ ꯑꯗꯨꯅ ꯍꯣꯏꯁꯨ ꯍꯥꯏꯗꯦ ꯃꯥꯏꯁꯨ ꯍꯥꯏꯗꯦ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯗ ꯌꯦꯡꯂꯒ ꯑꯗꯨꯝ ꯂꯩ ꯑꯍꯜ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥ ꯑꯗꯨꯅ ꯈꯜꯂꯤ ꯀꯔꯤ ꯉꯔꯥꯡꯁꯨ ꯑꯃ ꯁꯤꯔꯕ ꯑꯗꯨꯒ ꯑꯩꯒꯤ ꯈꯨꯠꯇ ꯏ ꯇꯩꯔꯝꯕ ꯉꯔꯥꯡ ꯁꯤꯔꯤꯕꯗꯨꯁꯨ ꯑꯩꯅ ꯍꯥꯠꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯌꯥꯝ ꯊꯨꯅ ꯄꯣꯁꯇꯤꯡ ꯃꯐꯝꯗ ꯆꯠꯂꯨꯗꯕ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯣꯖꯥ ꯅꯨꯄꯥ ꯑꯗꯣ ꯄꯔꯞ ꯏꯃꯨꯡꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯪꯏ ꯑꯗꯨꯝꯅ ꯑꯣꯖꯥ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯪꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯩꯗꯧꯔꯒꯦ ꯑꯍꯟꯗꯨꯅ ꯀꯔꯤ ꯍꯥꯏꯔꯝꯃꯤꯅꯣꯕ ꯑꯍꯟꯗꯨꯅ ꯀꯔꯤꯝꯇ ꯍꯥꯏꯔꯝꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯉꯔꯥꯡꯁꯨ ꯑꯃ ꯁꯤꯔꯦꯗꯅ ꯊꯥꯡꯅ ꯊꯤꯜꯂꯒ ꯑꯩꯅ ꯍꯥꯠꯂꯤꯕ ꯃꯈꯣꯏ ꯇꯥꯃꯣ ꯇꯨꯃꯤꯟꯅ ꯍꯥꯏꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯃꯤꯅꯒ ꯇꯥꯔꯒ ꯑꯩꯈꯣꯏꯅꯦ ꯑꯃꯨꯛꯇꯣꯏꯕ ꯖꯦꯟ ꯌꯧꯕ꯭ꯔꯥ ꯈꯪꯗ꯭ꯔꯤꯌꯦ ꯃꯗꯨꯕꯨ ꯑꯩꯅꯔꯣ ꯑꯩꯗꯤ ꯃꯣꯏꯒ ꯀꯔꯤ ꯊꯣꯡꯉꯗꯅ ꯍꯥꯠꯇꯣꯔꯤꯕ ꯑꯩꯅꯦ ꯉꯁꯤ ꯑꯍꯤꯡꯁꯤꯗ ꯄꯣꯁꯇꯤꯡ ꯆꯠꯇꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯉꯥꯏꯈꯣꯠꯁꯦ ꯄꯣꯁꯇꯤꯡ ꯆꯠꯂꯒꯅꯦ ꯄꯣꯁꯇꯤꯡ ꯃꯐꯝꯗꯨꯗ ꯑꯃꯨꯛꯅꯦ ꯃꯤ ꯍꯥꯠꯅꯔꯨꯗꯅꯅꯦ ꯁꯤꯔꯒ ꯑꯃꯨꯛ ꯍꯜꯂꯛꯇꯅ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯃꯥꯏꯕ꯭ꯔꯥ ꯃꯥꯏꯕꯤꯔꯥ ꯑꯃ ꯌꯦꯡꯊꯣꯛꯁꯦꯕ ꯍꯣꯏꯅꯦ ꯉꯁꯥꯏ ꯏꯕꯥꯅꯤ ꯃꯗꯨ ꯍꯥꯏꯅꯈꯤꯕꯅꯤꯀꯣ ꯑꯩ ꯀꯥꯟꯗꯦ ꯉꯁꯤꯃꯛ ꯍꯦꯛꯇ ꯌꯦꯡꯉꯨꯗꯕꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯟꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯣꯖꯥ ꯅꯨꯄꯥꯗꯣ ꯊꯤꯟꯊꯕ ꯐꯠꯇ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛꯃꯛ ꯑꯃꯥꯏꯕ ꯑꯃ ꯎꯅꯔꯨꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯄꯔꯞ ꯂꯣꯏꯁꯤꯟꯗꯨꯅ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯊꯧꯖꯥꯜ ꯑꯃꯗꯤ ꯃꯉꯥꯜ ꯃꯈꯣꯏ ꯑꯅꯤꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ
aduga miyoi kaya amasu amaiba adudi yengduna phamduna leirami mafam aduda nandakeswar su tapna sangsinduna jaga amada phami matam aduda thaujalna mangal dawon sinduna itaw mangal asle leiba nupa asibu wakhal jam nungai tan leiba male sakchilaga wari saru saibro saru se kari tawge do hangusi sum mai bare dang leiba si haina deba asomna hairaga thaujal amadi mangal do nandakeswar ke manakta sangsilaktuna phami tamo si wakhal jam nungai tan lei kari do bayar bage kari yebagi dam ta lakpi bano nandakeswar wa thaidok laga ibungo ai si haksang kya nungai taba thinbal lengba yamna tawba aduda aduk oza maiba sida kari kari lege laige nungsit ka leibra haibutu hange haidana lakchari bani ibungo ni gina kari gino ne tada aikhoi ani di mayam khara tongali premika haidana film kuminu pi ma khangbi bro tama khangi ibungo ma du pham marang khangdana mangkhre haibra kainom so hai hoi tamo madu ki da makta ne aikhoi lakchari base ngaikho anoina amai basida kai dodoriba tamo premika bu haliba misak singduki maraktagi amadi khangbangamle aduna oja asina makhoi singadugi maraktagi amabu khangbangamlabadi mari loina ba khangbangamgane dana haibirakba adugi aikhoi oja sigi manakta lakchari bani mai basisu mi hatkiba mi thibada yamna kana basani ni hoi tamo leiwa mantra amadi thangten khusu khulai punamak maram saba khudimakta sijinnarabati hiram khudimakta kanai adubu maram sadana sijinnarabati hiram khudimakta kanadi samna hairabata aikoina hojik sijinnariba insang sembada ko thang sori ga sisu mi harpada sijinnarabati masisu sarkarna thingnkidoribani ibungo thang sori na mi thilaga harpa hoi tamo kaidobirage kaisu tawgide ibungo nang wari do makha taw aduri tamo hauji aikoina nongmaiga paidana chalisi mi hatparomda sijinnabkhibana mayamna kinabagi wani masi asengbagi di aikoida sana karina attack torokpada ngakthoknabagi damakta paiba orakadi masi yamna phagadabani adubu mi hatparomda sijinnari asomna hairakpadutta mangalna mataw aikoi ni bu ojaba bra kauri male sagasilo tamo aikoi amta changmukhige hoi ibungo kari thang sori mi thilaga hatpa injang singnaba thang aina thang sori thilaga hatlesi moi khangkhra aibu yumda halobuna phadori jala asomna matomta oja do khanduna isingda jingaduna lehori somdana thaujal amadi mangal do oja du ke manakta sangsilatuna phamli matamadu da oja amaiba duna ibungo nakoi boina haibadu poraknabro hoi oja premika hairiba nupi macha adubu hatpata amadi phabada chenaba miyoi edu sida leiri phare nai masi soidrabro hoi soidre oja phare noina ne masi porap khasi yamna phare ai ngahak tang leraga lai khar khoyamduna karmaina tawkibanu haibado ai yenge nakoi bu halage haibro oja ngasi gi di koi hanjararoi tangdam ba khangjiba phawgati hoi ngaikho ai karigumba khara adu yenge ko asomna hairaga amaiba aduna photo aduda munna yengi aduga mahangna makhuna namduna kari nu kharasu masinda murum sonuna yengi matamaduda amaiba aduna mamito tapna pangthorolaga mahangna akoiba aduta kulei leiduna yengi adamna amaiba aduna tawrakpa aduta thaujal amati mangaldo kaidoraba jano haiduna ingangai aduga manak adwaida leiriba mi singadusu amaiba aduna mangak thangatuna akoiba aduda kulei leiduna jengnak pa aduda kaidoriba jano khanduna yengi matamaduda amaiba aduna ale ibungo nangbu somdamta lawhai adumna korokpaduda ojanupado khangpre khangi mana tawriba thabakchingdo loina khangkhraba jala mabu phaga doriba jala haiduna kiri masidagidi mahak pak hawgati oja amaiba aduta munna yengduna lei matamaduda amaiba aduna ibungo nangle amta law adumna korokpaduda nandakesor phugawgatuna amaiba adugi manakta moli lai masidagidi mahakna amaiba adugi manakta khuru leitana phamduna lei matamaduda amaiba aduna oja aduda munna yenglaga soidre asomna hairaga thawal amati mangalda onsilaktuna ibungo sida phamliba nupa asi
ꯃꯉꯣꯟꯗ ꯅꯈꯣꯏꯅ ꯊꯤꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯆꯪꯗꯨꯅ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯊꯤꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯅ ꯁꯤꯔꯦ ꯍꯥꯏꯕꯁꯤ ꯀꯟꯐꯥꯔꯝ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯇꯧꯒꯗꯕ ꯑꯃꯅ ꯅꯨꯄꯤ ꯑꯁꯤꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯁꯥꯗ ꯇꯪꯁꯜꯂꯦ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯃꯊꯪ ꯍꯥꯠꯄ ꯍꯧꯔꯛꯂꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕꯗ ꯃꯤꯅ ꯈꯪꯅꯔꯛꯂꯕꯗꯤ ꯏꯕꯨꯡꯉꯣ ꯑꯁꯤ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯊꯋꯥꯏ ꯑꯁꯤ ꯂꯥꯏꯔꯝꯂꯦꯟꯗ ꯍꯜꯍꯟꯈ꯭ꯔꯁꯤ ꯍꯥꯏꯕꯕꯨ ꯅꯈꯣꯏꯅ ꯀꯔꯤ ꯈꯜꯂꯤꯕ ꯑꯣꯖꯥ ꯃꯗꯨ ꯇꯧꯕꯤꯒꯅꯨ ꯄ꯭ꯔꯦꯃꯤꯀꯥꯕꯨ ꯍꯥꯠꯄ ꯃꯤꯑꯣꯏꯁꯤꯡꯗꯣ ꯇꯨꯝꯅꯕ ꯍꯥꯠꯂꯝꯈꯤꯁꯅꯨ ꯊꯣꯛꯅꯤꯡꯕ ꯀ꯭ꯔꯥꯏꯝ ꯊꯣꯛꯆꯁꯅꯨ ꯑꯩꯅ ꯊꯤꯡꯅꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯣꯖꯥ ꯑꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯔꯤ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯄ꯭ꯔꯦꯃꯤꯀꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯆꯪꯂꯦ ꯍꯥꯏꯕ ꯑꯣꯖꯥ ꯍꯣꯏ ꯏꯕꯨꯡꯉꯣ ꯄ꯭ꯔꯦꯃꯤꯀꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯅꯪꯉꯣꯟꯗ ꯆꯪꯗꯨꯅ ꯂꯩꯔꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯍꯤꯡ ꯅꯪꯕꯨ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤ ꯍꯥꯠꯄꯒꯤ ꯊꯕꯛꯇ ꯁꯤꯖꯤꯟꯅꯔꯤ ꯑꯣ ꯑꯣꯖꯥ ꯑꯗꯨꯅ ꯑꯣꯏꯕ ꯇꯥꯔꯤ ꯑꯩꯁꯦ ꯅꯣꯡꯉꯥꯜꯂꯛꯄꯗꯅꯦ ꯈꯨꯠꯇ ꯏ ꯃꯌꯥꯝ ꯑꯃ ꯇꯩꯔꯝꯃꯤ ꯑꯗꯨꯒ ꯈꯨꯠꯇ ꯇꯩꯔꯤꯕ ꯏ ꯑꯗꯨꯒ ꯀꯣꯟꯅꯅ ꯊꯥꯡ ꯁꯣꯔꯤ ꯑꯃꯁꯨ ꯏ ꯇꯩꯗꯨꯅ ꯍꯦꯛꯇ ꯂꯩꯔꯝꯃꯤ ꯑꯗꯨꯒꯅꯦ ꯄꯥꯎꯁꯤꯅꯅꯦ ꯃꯤ ꯁꯤꯕꯒꯤ ꯄꯥꯎ ꯉꯥꯛꯇ ꯑꯣꯖꯥ ꯑꯩꯗꯤ ꯃꯁꯤ ꯇꯁꯦꯡꯅ ꯇꯜꯂꯤ ꯌꯥꯔꯒꯗꯤ ꯑꯃꯨꯛꯇ ꯂꯧꯊꯣꯛꯄꯤꯌꯨ ꯃꯁꯦ ꯅꯪꯉꯣꯟꯗ ꯌꯥꯎꯔꯤꯕ ꯄꯣꯠꯁꯛ ꯑꯃ ꯂꯧꯊꯣꯛꯂꯕꯗꯤ ꯅꯪꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯐꯈ꯭ꯔꯒꯅꯤ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯑꯅꯤ ꯅꯈꯣꯏꯅ ꯀꯔꯤ ꯈꯜꯂꯤꯕ ꯑꯣꯖꯥ ꯃꯥꯏꯕ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯄꯣꯠꯁꯛ ꯑꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯥꯞꯆꯤꯟꯕꯗꯤ ꯀꯔꯤ ꯀꯥꯏꯕ ꯃꯗꯨꯁꯨ ꯌꯥꯏ ꯉꯥꯏꯈꯣ ꯇꯧꯒꯗꯕꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯑꯍꯤꯡ ꯅꯠꯇꯅꯗꯤ ꯍꯥꯠꯄ ꯌꯥꯔꯣꯏ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯅꯁꯥꯗ ꯆꯪꯒꯗꯧꯔꯤꯕꯁꯤ ꯊꯋꯥꯏꯅꯤ ꯊꯋꯥꯏ ꯕꯨꯠ ꯄ꯭ꯔꯦꯠ ꯂꯥꯏ ꯍꯥꯏꯕꯁꯤꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯀꯌꯥ ꯃꯄꯥꯡꯒꯜ ꯀꯟꯗꯦ ꯅꯨꯃꯤꯗꯥꯡꯗ ꯈꯛꯇꯃꯛ ꯃꯈꯣꯏꯅ ꯃꯄꯥꯡꯒꯜ ꯀꯟꯕꯅꯤꯗꯣ ꯃꯈꯣꯏꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯑꯣꯟꯅꯈ꯭ꯔꯕꯅꯤꯗꯣ ꯑꯩꯈꯣꯏꯗꯅ ꯑꯌꯨꯛ ꯃꯈꯣꯏꯗꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯩꯈꯣꯏꯗꯅ ꯅꯨꯡꯊꯤꯜ ꯃꯣꯏꯗꯅ ꯑꯍꯤꯡ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯗꯤ ꯐꯔꯦ ꯀꯝꯗꯧꯁꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯄꯣꯠꯇꯣ ꯍꯥꯞꯆꯜꯂꯁꯤ ꯑꯩꯅ ꯑꯣꯏꯅ ꯂꯃꯟ ꯈꯨꯝꯕꯗꯨ ꯄꯥꯝꯃꯤ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯅꯪꯉꯣꯟꯗꯒꯤ ꯄꯣꯠ ꯑꯃ ꯂꯧꯊꯣꯛꯄ ꯇꯥꯔꯦ ꯑꯣꯖꯥ ꯑꯩ ꯁꯤꯒꯗ꯭ꯔꯣ ꯁꯤꯔꯣꯏ ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯍꯨꯝꯅꯦ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯣꯀꯣ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯝꯇ ꯂꯣꯏꯁꯤꯟꯈꯤꯒꯦ ꯅꯈꯣꯏꯒꯤꯗꯨꯅ ꯈꯔ ꯀꯨꯏꯒꯗꯧꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯧꯖꯥꯜ ꯃꯉꯥꯜ ꯑꯃꯗꯤ ꯅꯟꯗꯀꯦꯁꯣꯔ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯌꯥꯔꯗꯨꯅ ꯃꯇꯥꯏ ꯑꯃꯗ ꯈꯔ ꯍꯟꯗꯣꯛꯇꯨꯅ ꯐꯝꯂꯒ ꯂꯩ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯤꯑꯣꯏ ꯀꯌా ꯑꯃꯕꯨ ꯂꯥꯌꯦꯡꯗꯨꯅ ꯃꯈꯣꯏꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯄꯤꯕ ꯑꯃꯗꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯑꯅꯥꯕ ꯂꯥꯌꯦꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜꯅ ꯑꯗꯣ ꯇꯥꯃꯣꯗꯗꯤ ꯃꯇꯧ ꯀꯔꯝꯅ ꯆꯪꯈ꯭ꯔꯤꯕꯖꯥꯠꯅꯣ ꯊꯋꯥꯏꯗꯨꯕꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯣꯖꯥ ꯅꯨꯄꯥ ꯑꯗꯨꯅ ꯈꯪꯗꯦꯗ ꯏꯕꯨꯡꯉꯣ ꯑꯩꯗꯤ ꯆꯤꯡꯗꯅꯦ ꯑꯣꯖꯥ ꯑꯣꯏꯗꯨꯅ ꯄꯣꯁꯇꯤꯡ ꯇꯥꯗꯨꯅ ꯂꯩꯖꯕꯅꯤ ꯉꯔꯥꯡ ꯅꯍꯥꯟ ꯊꯣꯛꯂꯛꯄꯗꯅꯤ ꯑꯩꯉꯣꯟꯗꯅꯦ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯇꯧꯔꯛꯂꯤꯕꯁꯤ ꯏꯕꯨꯡꯉꯣ ꯑꯣꯖꯥꯁꯤ ꯆꯤꯡꯗ ꯑꯣꯖꯥ ꯑꯣꯏꯕ ꯆꯠꯂꯦ ꯍꯥꯏꯕ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯩ ꯑꯣꯖꯥ ꯑꯃꯅꯤ ꯑꯗꯨꯅꯗꯤ ꯆꯤꯡꯗ ꯑꯣꯖꯥꯅ ꯍꯜꯂꯛꯄꯗ ꯄ꯭ꯔꯦꯃꯤꯀꯥꯒꯤ ꯊꯋꯥꯏꯗꯨ ꯑꯣꯖꯥꯗ ꯆꯪꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯤꯁꯤꯅꯗꯤ ꯄ꯭ꯔꯦꯃꯤꯀꯥꯁꯤ ꯆꯤꯡꯗ ꯍꯥꯠꯂꯦ ꯍꯥꯏꯕꯅꯤꯅꯦ ꯃꯥꯅꯤ ꯃꯉꯥꯜ ꯃꯗꯨ ꯑꯣꯏꯗꯣꯏꯅꯤ ꯏꯕꯨꯡꯉꯣ ꯑꯩ ꯀꯩꯅꯣꯝꯃ ꯁꯨꯝ ꯅꯤꯡꯁꯤꯡꯉꯛꯑꯦꯕꯣ ꯑꯣꯖꯥ ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯑꯩꯅ ꯆꯤꯡꯗꯒꯤ ꯀꯨꯝꯂꯛꯄꯗ ꯁꯦ ꯁꯤꯒꯤ ꯈꯨꯗꯣꯞꯁꯦ ꯃꯁꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯑꯩꯉꯣꯟꯗ ꯌꯣꯟꯊꯣꯔꯛꯄꯅꯤ ꯑꯗꯨꯝꯅ ꯈꯨꯗꯣꯞ ꯑꯗꯣ ꯎꯠꯂꯛꯄ ꯑꯗꯨꯗ ꯊꯧꯖꯥꯜꯅ ꯑꯣꯖꯥ ꯁꯤꯗꯤ ꯄ꯭ꯔꯦꯃꯤꯀꯥꯒꯤ ꯈꯨꯗꯣꯞꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯣꯖꯥ ꯅꯨꯄꯥ ꯑꯗꯨꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯈꯨꯗꯣꯞ ꯑꯗꯣ ꯄꯔꯞ ꯂꯧꯊꯣꯛꯂꯒ ꯂꯪꯊꯣꯛꯈꯤꯅꯕ ꯇꯧꯏ ꯑꯗꯨꯕꯨ ꯈꯨꯗꯣꯞ ꯑꯗꯣ ꯃꯈꯨꯠꯇꯒꯤ ꯂꯧꯊꯣꯛꯄ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯤ ꯌꯥꯝꯅ ꯆꯤꯡꯈꯤꯕꯅ ꯑꯗꯨꯃꯛ ꯅꯞꯇꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜꯅ ꯑꯣꯖꯥ ꯑꯃꯨꯛꯀ ꯇꯞꯊꯕꯤꯌꯨ ꯍꯣꯔꯦꯟꯅꯦ ꯑꯣꯖꯥ ꯑꯃꯥꯏꯕꯅꯅꯦ ꯇꯧꯒꯅꯤ ꯍꯥꯏꯕꯅꯤ ꯃꯗꯨꯒꯤ ꯈꯨꯗꯣꯞꯇꯨꯗꯤ ꯄ꯭ꯔꯦꯃꯤꯀꯥꯒꯤꯅꯤ ꯑꯣꯖꯥ ꯏꯕꯨꯡꯉꯣ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯌꯣꯟꯁꯤꯜꯂꯛꯄꯅꯤ ꯑꯩꯗꯤ ꯀꯔꯤꯝꯇ ꯈꯪꯗꯦꯀꯣ ꯄ꯭ꯔꯦꯃꯤꯀꯥ ꯍꯥꯠꯄꯗꯣ ꯑꯩꯁꯨ ꯅꯠꯇꯦꯀꯣ ꯏꯕꯨꯡꯉꯣ ꯑꯣꯖꯥ ꯀꯔꯤꯝꯇ ꯈꯟꯕꯤꯔꯨꯅꯨ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯈꯨꯗꯣꯞꯇꯣ ꯈꯨꯜꯂꯒ ꯑꯣꯖꯥꯗ ꯌꯣꯟꯊꯣꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯏꯕꯨꯡꯉೋ ꯃꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯈꯨꯗꯣꯞꯁꯤ ꯂꯩꯍꯧꯕꯗꯅꯦ ꯌꯥꯝꯅꯁꯨ ꯃꯣꯠꯁꯜꯂꯤ ꯋꯥꯏꯑꯣ ꯃꯌꯥꯝ ꯑꯃ ꯇꯩ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯉꯥꯜꯅ ꯋꯥꯏ ꯃꯌꯥꯝ ꯑꯃ ꯇꯩ ꯍꯥꯏꯔꯤꯕꯅꯤ ꯏꯇꯥꯎ ꯄ꯭ꯔꯦꯃꯤꯀꯥꯗꯨ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯕꯖꯥꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯧꯖꯥꯜ ꯍꯣꯏ ꯃꯥꯏ ꯀꯔꯤꯝꯇ ꯍꯥꯏꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥ ꯑꯃꯥꯏꯕꯗꯣ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯣꯅꯦ ꯅꯈꯣꯏꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯧꯖꯥꯜꯅ
oza mai ba yengbiyu sida le riba oza sina siribu khudop se premika gi khudop ni ibani na samina khibani oh aina nangonda pot ama yawi pot ama lai haibadudi masigi khudop asini khudop ase lokthok laga ibungo thaujal nangonda sijin gadabani madu wairabadi ahing ahing khuding premika na hakpu koiching chingduna pugadoribani nahak na sadi khangloi adamna tawduna premika bo hatkhiba mi punama mahakna loina ma hatkidoribani ko phare oza maiba ai loina ma khangjare khudop se lokthok laga aingonda sijilasi adamna hairakpadu ta nandikeshwar ti hena kiduna khudop ado lokthoknaba yamna kana honari adamna lokthoknaba yamna kana honaraba susunga ngamdri amaiba aduna ngai khuni ibungo nangi khudop to lokthokpa ngamoine lewa mantra tawraga lokthokadoribani se nakhuto sida pirau asomna hairaga makut ado lawri aduga khudop adu da mahana lewa mantra kaya ma soli asomna solaga makut aduna tapna nanthari adamna tawbadu da khudop ado tapna asuma komthorak aduna makut adu dagi nanthorakli aduga laimai da tage tawi maruda amaiba aduna ta paikhalaga phare khudop si aibungo ani nabani gi manungda kanada si seba madu thaujalna oza engode ta sirasi asomna haiduna mahatki makutta khudop ado sijanki masidagi ti thaujal to horendagi ti premika na mahaki manakta laktuna wari watai kaya sana phanglagani amati mahapu hatkiba mi singto laman khumbang gamlagani khanduna yamna haraujari masidagi di amai baduna phare na koi ngasti gi hallo hayeng wina muk lakloko aduga na khone tawkibado kari tawkhre haibado engoda muk tamlo law natrabadi khara bera kaga dawri ko asumna hairakpadakiti makhoi ahum loina magi mayumta hanarakli ozana dake soradusu mayum lomda yamna nungaina hankri ngasidagidi mahak ning tamba phangli thawai aduna mahak pu cheleroi haiduna masidagidi thaujal amati mangalsu parap asum lakli matamatu mangalna khudo baduna thawai changaga mi chele haibasibu thajaba yabrane ai di kaya thajadida adumna hairakpadu ta thaujalna taw thajada mafamda lilleramani kanana khangni masina lil oraktana mabu hatkiba mi singdu mathang siktuna halabadi ba pharaga butho eduni hore ne buttholakani ko asomna babani to waresna chraduna chakkibato mangal hoi ki kangbuna uhori matamadu da mangalna oi asigi nupa sina tro ekola thirise matamadu ta mangal gi manakta leiriba singaduna hoi mani yamba masigi nupa sini phare mabu ngasidagi question sinagadabani thansa hek phangbuda khangedana hojukidi yararoi mamanaba amaga chakkibanina moi ani no wena phuramdana riambada hoi yamba khoi numit he tabagane magi mayum chatuna mabu kauthulaga hatkadabani asomna makhoi plan ama ijatlabagi tungda thaujal amati mangal gi matung koin inaduna lakli masidagi di mangal do mayumda changhorage haiduna mahak mayum lomda dumak changhori thaujal su gari adu thauduna laklaga mayum lomda thaujanki matam adu da malang bohegi kangbuna o masigi yum masi mogi were sikhangabana yare tlaslo aswaida sarosi asomna hanaduna makoi numit tarakpa ngaiduna leikhi somdana nonglai do khudop adu tam munna yengduna mapi sinthaduna makoi premika ga mabani na wari watai sanaduna phagi jogai kaya tawaduna nokhiduna langkhibagi matam singado ningsing mahak aduma kapli asumna tawduna matam mado hokri numirangi matam wosilakli matam adu ta thaujal do mamit palthorakli masidagi di mahak sakhum lomda prap sangkhri oza aduna tawbugum sakhum adu da thamliba thang suri ama paiduna mahak mapalomda gam thorai adumna thaujalna thang suri ama paiduna mapanda gam thorakpa aduta thongalomda changaklipa malang bohegi kangbuna madi thobu tholai he maju ngasi sininga bajani masana sijinna thanga chu pairi ne ai lumu asomna hainaraga makoi tumi lei matamaduta malangbaki manakta leiriba nupa amana ngahan makai gubuga dalamga thanga yanyanuna halibadu man hatpa were yingune thang masin thinbaneba asomna makoi ware sandu leiringai makoi ki manak jausalakli matamaduta malangbana sume ai tawiyo asi hairaga gam chatliba thaujalgi tunglomda laklaga mahana pairakpa utup amana thaujalgi makokta yamna kanna thongki adamna thombadagi di thaugal do laimai de longna haithaduna gyan mangduna takhri
ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯊꯧꯖꯥꯜꯕꯨ ꯊꯥꯡꯗꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗ ꯍꯥꯞꯀꯠꯂꯤ ꯑꯗꯨꯒ ꯑꯗꯨꯃꯛ ꯊꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯊꯧꯗꯨꯅ ꯂꯥꯛꯂꯒ ꯋꯥꯒꯨ ꯅꯣꯡꯂꯩ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯧꯖꯥꯜꯕꯨ ꯄꯨꯔꯨꯞ ꯂꯥꯎꯅ ꯊꯥꯗꯩ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯂꯩꯅ ꯀꯩꯅꯣ ꯀꯅꯥꯅꯣ ꯁꯤꯅ ꯃꯗꯨꯗ ꯃꯥꯂꯪꯕꯅ ꯏꯌꯥꯝꯕ ꯃꯁꯤꯅꯤ ꯄ꯭ꯔꯦꯃꯤꯀꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯍꯥꯠꯇ꯭ꯔꯤꯉꯩ ꯕꯣꯁ ꯍꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅꯤꯡꯕ ꯍꯪꯅꯤꯡꯕ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯄꯨꯖꯔꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯋꯥꯒꯨꯗꯣ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯊꯧꯖꯥꯜꯒꯤ ꯃꯁꯥ ꯑꯗꯨꯗ ꯃꯈꯣꯡꯅ ꯀꯥꯎꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯤ ꯃꯁꯤꯗꯒꯤꯗꯤ ꯋꯥꯒꯨꯅ ꯅꯪ ꯑꯣꯏꯔꯦ ꯄ꯭ꯔꯦꯃꯤꯀꯥꯒꯤ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯗꯅ ꯆꯣꯡꯊꯣꯔꯛꯂꯤꯕꯁꯦ ꯑꯩ ꯃꯤꯅꯥꯏ ꯃꯆꯧ ꯅꯪꯒꯨꯝꯕꯗꯤ ꯀꯩꯁꯨ ꯅꯠꯇꯦ कल्लबा कया तुख्रबनी अꯩꯒꯤ खुट्टा खंगलब्रो असमना हारगा खजाई अदुदा अमुकसु थाजल्ली मतम अदुदा मयामदो हौना नोकली हौजिति प्रेमिका की नुपा नोक्सा होमो अैखोगी खुट्टा तारे अदुना हौजिति महा खोंगबो नतना करिबतो उपाय लेरोय हाइदुना मखोई नोकली मतम अदुदा थौजालदो छोरी अदु पाइदुना तपना हौगलकली माहाकी मवोंग अदुदा मयामना यंगहे फिल्म की फुबो याबा फुरकांदा हेरोदुना हिंग सारगा थरेक तौरगा हौगलकपदु मानद्रे यंगुने अदुमना हारगा करिमदुना नोई अदुमना हेक नोकलिङै मतम अदुता खंहौदना थौजालदो सोंसिल्लक्तुना नुंगलैगी मखौरी अदुता थांगदुना थिनखी अदुमना थिनबा अदुता मयामदो नोक खेरम पुनमक सब लेपी मसिदगिदि मखोय मयाम मफम अदु थादोक्तुना सेंखिननबा यामना कन्ना होनरई अदुबु थौजालना चोंथिन्दुना मंगक्सिंग अदुता थांगा थिन्दुना मथंग हाटपा हौरक्लै अदुमना तौरक्पा अदुता नोंगलै अमदि वागु मखोय अनि मफम अदु थादोक्तुना सेंखिननबा होनरई असुमना मखोयना चेन्नबा होनरिङै मतम अदुता हौजिक्ति थौजालदो मखोय अनिगी ममांगदा लेपलै अदुगा नखोय अनि हौजिक्ति करिमता कनाद्रबा मनाय लेक्चरबा निंथौ हाइबदो ओइरबनी नखोयबु कनाना कनबिगनी नसा कंजनबा करि तौगनी असुमना हायरगा तमतमना संगसिल्लक्ली अदुगा वागुगी मखजाय अदुता थांग अदुना लेनखी थांग अदुना अदुमना मखजाय अदुदा लेथतपा अदुदा मखजाय अतो पुंगजा तल्ली मया कादुना ई हैथदुना लैरी मदु उबदा नोंगलैदि किमन खिबना मसादो थक निख्री चिनो फावबा ngमद्रै मतम अदुदा थौजालना चोंसिल्लक्तुना नोंगलैगी फाइगन अदुदा थांग अदुना थुमना थिल्ली अदुमना थिल्लक्पा अदुदा नोंगलै यामना कन्ना लाउखी महांगा लाउरिबदो अहिंग अथेंगबो ओइबनिना महाके खोंजलदो खोंथांग जैना असुम संदोखिबगुम तौई मसिदगिदि नोंगलैना यामना कन्ना लाउरगा हालो नंगना ngमलबदि आइबो हालो करिदंता आइबो ओलिबनो अदुमना हाइरक्पा अदुदा थौजालदि हौना नोक्लगा अमुकसु थांगदो सतोक्लगा नोंगलैगी सायेंग अदुदा थिल्ली अदुमना थिनबा अदुदा हौजिक्ति नोंगलै चैना खुल मयाम अदुना महा सीरी हाइबता खागलै नाबना मसादो करिनोमा तौरबनी अदुमा तौरिङै तंजा अदुदा वागुदो मफम अदुदगी चेंथोकिननबा होनै अदुबु पाइलेरमति सोंसिल्लक्तुना थौजालना वागुगी मनंगन अदुदा थांग अदुना हंजन थिनखी अदुमना तौबा अदुदा वागुदो मयादगी ई हैथदुना मफम अदुदा फ्रंग चोंगदुना सीरी नोंगलैदि हौजिक फावबा सीरी हौजिकसु अदुम लाउदुना लैरी मतम अदुदा प्रेमिका की थवाई चंगलबा थौगलदो तमतमना चंगसिल्लक्लगा महाकपु स्रो लाक्तुना सिंगली अदुमना सिंगबा अदुदा नामन खिबना नोंगलै कन्ना लाउरी अदुना लाउरिङै मतम अदुदा थौजालना पाइबा थांग सुरी अदुना मया लाउना काथोक्तुना लाउरिबा खनाव अदुदा थांग अदुना हंजन थिंजल्ली अदुमना तौबदगिति हौजिक्ति मफम मदुमकदा नोंगलै अदो हिंग मयाम अमगा लोइनना सीरी असुमना वागु अमदि नोंगलै मलंगबा अमदि मखोयगी कांबुसिंग अदुना मफम अदुदा लोइनमक सीदुना ताबा अदुदा मखोयदगी चेंथरकपा ई अदुना पुंसाई साइरी मसिदगिदि थौजालदो मखोयदा ngahak jengalabagi tungda mahak mayum lomda amuk halakli aduga masu thang sori ado chakum aduda thanamlaga phamungda rakatuna tungkhri matam ado hokri mathangi ayukni ayuk anganba aduda थौजालदो मखुद मसा ईना पुंगतै तेरमबदुदा महक यामना ngakhi मसिदगिदि ओजानुपा अदुना हाइरम सिंगु निंसिंगलदुना ngarang ahing mahakna थबक खरदि तौख्रे हाइबसे खंगली अदुमना खंगलबगी तुंगदा हौजिक महक अमाइबा अदुगी मनाक्ता चननबगिदमक्ता थोरई असमना महकना थोरकपदा ममानबा अदुसु हौरमी असमना तौदुना ममानबा मंगाल अमति थौजाल मखोय अनि अमाइबा अदुगी मनाक्ता चननबगिदमक्ता गाड़ी अदो यांगना थोरई
ꯑꯗꯨꯝꯅ ꯌꯥꯡꯅ ꯊꯣꯔꯛꯄꯗꯨꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯣꯝꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯗ ꯊꯧꯖꯥꯜ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯝꯅ ꯇꯧꯔꯨꯕꯗꯗꯤ ꯑꯁꯤꯕ ꯃꯈꯣꯏ ꯃꯌꯥꯝ ꯑꯃ ꯊꯥꯡꯅ ꯃꯇꯠ ꯂꯦꯟꯊꯠꯂꯒ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯝꯂꯒ ꯃꯔꯣꯟ ꯄꯩꯁꯤꯟꯗꯨꯅ ꯊꯝꯂꯝꯂꯤꯕꯗꯣ ꯃꯍꯥꯛꯁꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯊꯧꯖꯥꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯀꯔꯤꯅꯣ ꯑꯁꯨꯛ ꯆꯥꯝꯕꯁꯤꯕꯨ ꯑꯩꯅ ꯍꯥꯠꯂꯤꯕ ꯖꯥꯠꯂꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯃꯥꯟꯅꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯏꯊꯧ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯆꯨꯝꯃꯤ ꯉꯔꯥꯡ ꯑꯍꯤꯡꯗꯣ ꯅꯪꯅ ꯄ꯭ꯔꯦꯃꯤꯀꯥꯕꯨ ꯍꯥꯠꯄ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯠꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯏꯔꯦꯝꯂꯦꯟꯗ ꯍꯜꯂꯟꯈꯤꯕ ꯌꯥꯔꯦ ꯅꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤ ꯌꯥꯝꯅ ꯐꯔꯕꯅꯤ ꯑꯗꯨꯅ ꯀꯔꯤꯅꯣ ꯈꯔ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯧꯖꯥꯜꯒꯤ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯗꯣ ꯃꯍꯥꯛꯅ ꯂꯧꯊꯣꯛꯄꯤꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯤꯜ ꯂꯥꯡꯗꯨꯅ ꯖꯩꯒ ꯑꯃ ꯄꯥꯡꯊꯣꯛꯂꯤ ꯑꯗꯨꯝꯅ ꯖꯩꯒ ꯑꯃ ꯄꯥꯡꯊꯣꯛꯂꯕꯒꯤ ꯇꯨꯡꯗ ꯈꯨꯗꯣꯞ ꯑꯗꯣ ꯆꯦꯛꯁꯤꯟꯅ ꯃꯍꯥꯛꯅ ꯆꯐꯨ ꯑꯃꯗ ꯍꯥꯞꯂꯒ ꯊꯧꯖꯥꯜꯗ ꯃꯁꯦ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡꯗ ꯂꯪꯊꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯝꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯊꯧꯖꯥꯜꯗꯣ ꯍꯧꯖꯤꯛꯇꯤ ꯆꯐꯨ ꯑꯗꯨ ꯄꯨꯗꯨꯅ ꯃꯍꯥꯛ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯄꯥꯟꯗ ꯂꯥꯛꯂꯤ ꯑꯗꯨꯅ ꯂꯥꯛꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯐꯨ ꯑꯗꯣ ꯂꯪꯊꯈꯤ ꯑꯗꯨꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯊꯧꯖꯥꯜ ꯑꯃꯗꯤ ꯃꯉꯥꯜ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯊꯧꯖꯥꯜꯒꯤ ꯃꯃꯪꯗ ꯄ꯭ꯔꯦꯃꯤꯀꯥꯗꯣ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯄꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯗ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯦ ꯇꯝꯕꯤꯔꯨꯅꯕ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯊꯧꯖꯥꯜ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯈꯤ ꯑꯗꯨꯝꯅ ꯍꯦꯛ ꯌꯥꯕꯒ ꯃꯍꯥꯛ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯊꯧꯖꯥꯜ ꯃꯃꯪ ꯑꯣꯏꯔꯝꯕꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯞꯆꯈꯤ ꯍꯧꯖꯤꯛꯇꯤ ꯃꯇꯝꯗꯣ ꯑꯗꯨꯝ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ ꯊꯧꯖꯥꯜ ꯃꯐꯤ ꯃꯔꯣꯟ ꯄꯔꯄꯔ ꯂꯣꯏꯁꯤꯟꯗꯨꯅ ꯃꯍꯥꯛ ꯄ꯭ꯔꯦꯃꯤꯀꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯦꯃꯤꯀꯥꯒꯤ ꯃꯃꯥ ꯃꯦꯝꯆꯥꯅ ꯇꯔꯥꯝ ꯀꯧꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜꯅ ꯄ꯭ꯔꯦꯃꯤꯀꯥꯗꯣ ꯂꯩꯈꯤꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯥꯜꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥ ꯑꯃꯗꯤ ꯁꯨꯗꯦꯁꯣꯔꯗ ꯄꯥꯎ ꯇꯝꯃꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯦꯝꯆꯥꯗꯤ ꯌꯥꯝꯅ ꯀꯞꯆꯈꯤ ꯃꯇꯣꯝꯇ ꯄꯣꯛꯆꯕ ꯄ꯭ꯔꯦꯃꯤꯀꯥꯅ ꯂꯩꯈꯤꯗ꯭ꯔꯕꯗ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯀꯅꯥꯒꯤ ꯑꯁꯥꯗ ꯂꯩꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯆꯈꯤ ꯑꯗꯨꯕꯨ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯃꯈꯣꯏꯅ ꯀꯞꯂꯕꯁꯨ ꯀꯔꯝꯅꯗꯤ ꯍꯜꯂꯛꯂꯨꯒꯅꯤ ꯃꯁꯤꯗꯒꯤꯗꯤ ꯊꯧꯖꯥꯜꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯤ ꯃꯦꯝꯆꯥ ꯑꯃꯗꯤ ꯁꯨꯗꯦꯁꯣꯔ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯑꯗꯨꯃꯛ ꯌꯨꯝ ꯑꯗꯨꯗ ꯀꯞꯇꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯃꯛ ꯂꯩꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟꯅꯍꯣꯏ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ